IMPHAL West District ki MANUNG CHANNA LANGOL de LEIBA LANGOL All Is Home da Parafruit Product Private Limited ki Managing Director KHWAIRAKPAM SANAYAIMA na home masida MATHOU TABA ESHING kaya TENGBANG OINA KHUTSHINNAKHRE ngasi home masida pangthokpa achamba thorom amada TENGBANG potlam sing adu KHUTSHINNARADUNA KHWAIRAKPAM SANAYAIMA na hai All Is Home masida MATHOU TABA ESHING sing ngasidagi hauraga matam chukpagi oina mateng panglagani Parafruit Private Limited ki siroi packet drinking water asi COVID-19 laisat matamdagi lamdam aski mafam khuding chattuna miyamgi mathau taba ising mateng pangduna lakli sahi ani pharak laba lana sida su singkhong singya da chattuna miyamgi mateng pangduna lakli makhata na su angam mateng pangkhigani haike crisis asi lakpadagi ju relief camp hingda sigumba ising asi koi donate tobigi program je dum chathache koi gi tong lobi hokjoi khai sigumba jaga da su koina koi gari load taru 2 times thai koi gi subunu serogda yam kana mu khasi si thorpadi gi problem thorpadi koi 2 times amsu gari load manga tuk thai sumai dong na matam gi koi gi awana ta thorokpa koi gi epidemic thorokpa singba matam dai koina sigi mayam da koi je chalaga donate tobigi program si dum chatha jarun like pani adu ngasi ju hariba program di makha chathar koina mafam ji leibe inmate singi da mukta oina ising ji forever aini life ni hingi makai koini siroi ni hingi makai koi moi thang bising je 24 hour koi supply to le ne